Kurumzari, ISTV Pau, Miang Tabiri Basingbu, Taram Nokcheri, Ahanbada, Maroeba Pau. Lamdamama Chaukat Lamzelda, Mang Changsin Bangam Nanabahonabada, journalist Singa Choba Thodang Lay, Haina, DIPR Director Rajena, Haikre. Pau, Sandokna Pijari. Lamdamama Chaukat Lamzelda Yauduna, Mang Changsin Bangam Nanabahonabada, journalist Singa Choba Thodang Lay, Haina, DIPR Director W. Rajena, Ngasi Manipur Press Club Tapang Tokiba, Liklam Haiba, Journal Lama, release Tobagi Thoramda, Fongdokre. Journal asi Salam Prem Kumar na editor oiduna tha khudingi puthokadabani ngasigi thoramadu amjugi president W Shamjai Miamgi editor S Jugol na chingba maroiba miyoi kayana saruk yakhi thoramga mari lainana Miamgi editor Jugol na lamdamasi da newspaper amadi journal puthokpa haibasi achoba lanpham amaga chap manai Manipur asi mishing yamdrabasu newspaper amadi journal gi masingdi yamna yami Amaromda Hauzik State asigi oiriba phibam masida journalist singna maning tamna samaj asigi asoiba sing khangraklabasu ibada akiba leibana newspaper amadi journal sing mai pakpangamdabagi achoba maramama oi haiki Amzugi President W Samjaina samaj asida ngasi thengnariba asoiba kaya asi journalist singna masada akiba yaudana maning tamna iba ngamlaba matamdata state asi chaukat lamzelda mang changsinba ngamgani haiki Yamda, aku makan kia di pau gani, gamen ki asoiba kia tinduna takani, ada gamen aku tahu kia miamda takani ada puji, mekia hai mesti brisni, ambagi sakot orang ni pau ampada sakar atau untuk miam tambah sakar kia asoiba tu si suari hai ba, sumaina. DRPR के डायरेक्टर W Rajena स्टेट असिदा जर्नलिस्ट की लमदा थबक तौरिबा मियोय सिंह असि मपालम की जर्नलिस्ट सिंह चांगदमनबदा नोपट्रे अदुमोइनमक लमदम असि जर्नलिस्ट सिंह न फंगलिबा सेनफम असि मतमगा चानदबा असिना जर्नलिस्ट सिंह दा अकन बचै थेंग अमा पीरी जर्नलिस्ट सिंह याउदना चौकटपा सोसाइटी अमा सेमगटपा यादबना मिपुम खुदिंगमकना जर्नलिस्ट सिंहबु अवांगबा थाकता पुखतुना इकाय खुबनगदबनी न्यूज़पेपर अमदी जर्नल सिंह मसिंग यामना पुथोक्तुना समाज असिगे अsoiba kaya ningthina miyamda puthoklaba matamdata samaj asina achumba maikeida lakpa ngamgadoribani haiki not to speak of Himalaya Everest ki wari se toka egogi baruni karu ge se kawya nangwani na phara da thingna kahandri jere maduda su kana ko garna lona baruni yuwa to Himalaya kani haina lona to ga Himalaya ki kar ngasi achoba hero jing di wari ada koina kamal oi bai koina di zai khabar phomba adaga journal phomba ja su ki mati costly oi ja su ki mati challenging oi ai gi hisab nai nau da si article nu to nu ba ga ni ma money facing oi paisa phonde risks lai ki beju bol sa ta pi yam challenging oi ba investigative journalism ki article of a matam da all kinds of confrontation chi thena bi ya bi possibilities ya Board of Secondary Education Manipur na sinduna ngasi Ramlal Pal Higher Secondary School da sport essay competition na mapangthokre Mahiroi chama humpunipal na maitay mayek amadi English medium da pangthokiba essay competition adu da saruk yakhi Nat ki saktam kanbada imalol tambagi kanaba haiba thim da pangthokiba competition adu ga mari leinana board ki chairman P Dhana Kumar na fongdorakpada ahanba oina handaki chahi asi mahiroi masing khara watpagum tawi mathang chahi dagidi mahiroi kaya sarugyaba ngamgani haiki classroom teaching da natna extra curricular aigadra lai tambibogadi mari leinaba recitation adagi essay competition debating the cultural evening kan to mayam se lona mutki bidong to ba sima mi hamjil la kusida kitang revive to na ba angang inda extra curricular adi co scholastic hai tare co scholastic area adi improvement ka hongda ba na madugi objective draw to bani Mahiroi tara manga wantharakbagi thodok sarkar na taraina lopham thokte haina Students Federation of India Manipur State Committee na thadorakpa cherola mana hairi Masigumba thodogasi amok hana thoktanaba mari leinaba singna hotnaminasi haina committee na appeal torakli
Local market lupali sing kunlom oigadaba SP tablet ngasi Anjuman Lilong na Mahamad Nasir Khan kauba miyoyama dagi fare. Mahang na puram liba SP tablet asi lishing ahum ni hairi. Paraba Nasir Khan apokpalay kidraba Abdul Hakim Lilong Chingkham Makhadagini. Mahag ngarang numidang wairam Anjuman Lilong gi kangbu amana mayum dagi paraba matungda pulis ta sinarakibani. Ngasi Lilong pulis na paraba guli singaloy na miyoy adu paumi singa mamang da puthokre. IAY special package ki makhada Khengzoi block ki oina Jingawan chani kunmanga ngarang Khengzoi gi video su oiriba SDO Tongmelen Haukip na khunja singda yanthokre. Block Development Office Khongbaro da pangthokhiba thoram aduda SDC Chandel gi member Saithang Haukip amadi Pausai Haukip su saruk yakhi. Jinga sing adu Khengzoi gi village taret ki yum marfu humdoida yanthokhi. Thoram aduga mari leinana Khengzoi block ki ani suba phase ki biometrics enrollment su SDO na haudokhi. Thoram aduga mari leinana SDO Tongmelen na miyamna ningthina bhap taba watpadagi ahanba round gi biometrics tauba khara tapthaki handakti biometrics ki maramda miyamna bhap taraklabanina ningthina mai pakpa ngamlagani haiki. KSO Chandel gi president Thangzalet na handaki biometrics enrollment asida miyamna mapung phana mateng pangbinaba appeal tawragli. Religion da based over kana chingnaba ma lebegi successful oramde aduna handak di mayam su ekoina general awareness mass awareness campaign toraga handak di ekoi si successful oina ba ekoina kan phaina hotnagani chahi amagi panduna leiriba ukrul gi anganwadi workers singi thagi honorarium athuba matamda pithok piyo haiduna anganwadi worker amadi helper singna ngarang ukrul gi mini secretariat complex ta wakat mi from chathakre. Lions Club of Lameral Imphal Sija Hospital amadi Youth Amateur Welfare Association Sigjamai Lesangthem Lekai na sinduna nongmagi oiba free cataract screening camp ama Singjamai Lesangthem Lekai Indoor Stadium da ngasi pangthokre. Camp aduda miyoi chamanga henbana laktuna mitlayanki. Chanura Microfin Manipur na sinduna Soibam Lekai Community Hall da Financial Literacy Mass Awareness Campaign lisingani tarahumdoi ngasi pangthokre. Thoram aduda saknai raba miyoy kaya na saruk yakhi wangang kibasing na sel tungsin bagi hainabi thamduna mipum khudingmak nungayai fana hingnana ba hotnaba tangai fade haina fongdok nakhi. Hauzik maroiba pau amuhana pijari lamdam ama chawkhat lamzelda mangda changsin bangamnana ba honabada journalist singi achoba thodang lei haina DIPR gi director Rajen na haikre. ISTV pau meng tabiri basingbu amukahna khurumjari.